Imphal East District ki manung sanba Chanung Loukol lalawmi singna law suringida nongmai kapagi makol tanarakpadagi mipai duna senarure makha tana law suhan khidre hairi thadog asi ngasi numit yung badwai da thokibani security force laina nongmai kaptharakpagi thawombo maike dong miya na pena phongdong narakli hiramasida paudamama aihakna laibam phamasi Imphal East District ki Chanunggi akoi chaibu Loukol hairaga khangnariba Loukol adudani Loukol na si hoji singna ayamba koi shali haidare uga sida laiba asigi area sida thabak suba ngasi se mafam area sida koigi nupi nipa namadi nupa anina thabak suringai matam ayuk pung tara khara helakpa matamda koi haiba agi maningda laiba sindai khulel kuki phurumna khundaba maigai asomdagi nongmai maru tara rong kapakki haibagi mafam asida thabak suraga lairamba lawmi sing koi sen khanara khare pung mapal makhai tara adai de lawje kumdare adugo kumda baga lam pa pa haidare ko sumaina lawje suba phajana suba hawrakpa jida tahana kapi eba nongmai makon male da hai ga khoje lepa ga da amu kapi ade ani rak chure kapi ai nongmai kapi ne na hai bidagi e kasu tawra roi de moi kaim tawna ro hai mina na ya khoi kai de nongmai law kapi jana nongmai khoi de lai bidi loi phagat khare adu moi de lai bidi phagat da jala na khoi hai ni ra kai jaga da no na ade manga taru tare ni palak sum sujale eba sujala ko de khoi je SCD mawong tawe na hai bidagi de adum adubok da ngak lai re laibadagi moje maru tara mathoi mung tawrkpadagi ai asidi mawong ama tawre akhoi je kamai tawjige na khanar kanda khogi ayarbi ngai jingjina moin haire noi kano tawdre ka khatlo na moi lifi khonge ba adu bokta khoi lam helaga dum sure ba su kan sida chalo noi sidai de khudong thik ba ama tawraga di amu nungai te adu khoi nungmai makon tari je kaino koi no khoi khanara je adu ngasi gi oine di chalo na tawra adu mai ka khale ko dubu matang asida yamna ngai ba amana koi Manipur police ki maikai dagi di hai ba siumlaba thawdo asi thokhiba leite haiduna Manipur police ki maikai dagi social media ki platform singda hojikse sengtorai yam seng asi nongmi makon kano round 3 mitra mung thu hai sidi seng ni lekai mayam ji kano na kano proof oni kan leiba kano jina parja mayam jina ngasi thoi ba thongdo si khatone te thoi Chanung gi area li thoi je PR gi hek matung dagi di khoi sida kuki jing jina kapei ba kano je 78 si sang kano sujara amne kapi ji jo once amuk thokuna te mukon tare ni pan si thokpa ngatani adu duga yamna viral oi ba sigi kano asara fan ga share pe ko le ji dagi 100 meter da kuki jing jina nongmai kapa ga san pur ga sakri ne ba adubu central forcing jina moi sang yengure san hati haine ba video ka prupira kan ne moina masana khatle habi yazari je Chanung gi oina khun ngaksa ba singna paisaram ba kulai sing president rule leibadagi loi lokhat khre aduga thangna bada leiba kuki khul sing asidana ban ngasi maksu kulai fire kan da kapthara aga president rule da sing da free thare haibagi mayek laraba khudam adusu ngasi mak haiba Chanung gi area sida su uri nongmai khu kap sing mahak minit amani leiraga amani sum taba taba matamda wa pokhai bagi mukhono tai ko tenga chabe nongmai gi yam hobugi mukhon pura yam marugi pokhai rakhi mukhon already kana ta debo ko uga mahak chingna ba tare ugi henna munna taba kana last ta katam nongmai gi mukhon chingna katam ti thore ko hauna di thoktre yam thapna malwina timing ha ji khai da biya de ko lo su bi de na group ma khai de na tara phau si kundi security ki instruction ki makha da koi lai ni na adumai to na lo si security ki ro protection tara tang helaga tara sai bai da hau re ba mukon si ko adige moisa dum hela bani na mukon si thok bani na chap cha gre ba Ladiba Langak Maruina, Security Advisor, Aduga, Governor Amati, DCP gi Maike the key, Sing Amasung Tamda, Koi Manipur Shama Kakni, Haiba Si Ut Nabagidama, Samana Baming and Kanda, Lomi Singna, Sahiamagi, Potokadava, Low Uba Matamda, Hagletana, Tatana, no make up Therapy Tonganba, Todoxing, Toiba Si, Honda Nabagidamakta, Tabaxing Lokatpagidu Matangai for the lady. Impact News Kidamak, Chanung Dagi, me and the Pogdom Zari by Sai Lamum Soup.